Mayai Lambi Oktober 13 Matam Kaktana Thinggadouri Manipur lengakta Mayai Lambi asi sembinaba hanjin hairabasu thawaina taraktabadagi lakliba Oktober 13 amasung 13 ki ahing nongyai hauraga matam kaktana thinglaga ni haina Mayai Lambi apunba lupna thadorakpa chirol amana hairi chirol asina hai Manipur da leiriba lambi thong chawkhatnabagi Thourang kaya paikhala hairagasu National Highway 137A miyamna Mayai Lambi haina khangnariba Imphal mayondagi Kaksing lamkhai fawbagi lambi asidi yengsinbinaba leitre Sembi sabina balaitaba mamal yamnaba Muivah punsi kya lambi da asida mongfam oire Muivah lising kayagi hingbagi lambi oiriba National Highway gi thakta su angkat kraba lambi asi matam gachuna ba lambi ama oina semgat pangamdaba si Public Works Department ki aswan bane Cherola sina makhatana hai lambi asi chakthokna mani haiduna masing khangana mari leinaba department na mark toramle adubu mapuk sen sengdaba engineer singna maram sadana DPR submit tawrubana ngasi phawba ministry na ayaba piraktribani ngaihak ki yana ba hainabana Mayai lambi gi phibam asi ka hena soksinkhre mara laijadraba miyoi kyagi punsi khanguthak tamangba yaukre MLA minister singna so karamba miyoi no haina cherol asina hanglakli Miyamgi khudongsadabasing asi kokhanaba thabak lakhotpa ngamdragadi MLA oirubagi kari kanaba lebagi hanglakli maram aduna lambi asi semdriba fawba matam kaktana lambi tingbagi khongjang asi chathaba hauragani haiki October 22 da lakadoriba IM gi lusingba Muivah somdal da onganaba Thourang Touba Loikhre October 22 da lakadoriba NSC and IM auto launcher Thinggadouri Muivah somdan da taramna Oknaba tangkul puruk kimyosingna Oknaba Thourang Loikhre tangkul region mari auto north azet south Zingso A samasung Zingtul West ki community leadership na Muivah bu harau taramna Oknaba Thourang kaya Loikhre hairi say yang kai gi matung da Muivah na masagi pungna pamlamdam somda da lakadoriba si mipung kudimangna harau tamna opham thoi haina ato longfang gi chairman wingpang L simre na phungdoke western region gi oina Zingtul longfang gi chairman ipsan Kabaina lusingba asi asoi angam yaugdana pungna famlamdamda thunglanaba miyamna lining lasongi thoram pangthokpiyo haina appeal tawke cheraksida Muivah na mahaki pungna famlamdan somdalda halakadoriba khongset asi taramna oi haina United Kuki Liberation Front UKLF na phongdokre Meitei lipun nasu mahaki khongset asi taramna oi haina su phongdokrabani PM Modi gi lengak sasal lakraba matung India da RTI asi marai chacharagle Bhupendra ing lising ani manga da center da Dr. Manmohan Singh na Prime Minister oiba duga Sonia Gandhi na UPA gi chairperson oina leiringai matamda haudok langkhiba RTI Act 2005 ase 2014 da Prime Minister Narendra Modi gi lengak sasal lakraba matung da RTI gi magul ase noma gi mayai chaitharagle mamang sahi gi June fawba da RTI gi complaint case Lak manga ga lising mari gi mathakta leiri maram aduna RTI Act asi mapung fana chana hangadabani haina ngasi Congress bhavan da pangthokiba pawging pham amada MPCC ge wangang loi and Bhupendra na phongdokre mahakna makhatana hangkibada haikibada English ani ga manga da lebak asi da RTI mapung fana chana kraba matung Prime Minister Modi ge lengak sasal lakraba matung lising ani 18 da Act asi amend tawguna masida piramba sakti kaya adu Nathairaga Thamle Information Commissioner amagi tam sahi mangagi matam oiramba adusu lokthokre Digital Personal Data Protection Act ki matungina Public Interest oiraga de madu miyamda disclose tawba yabagi ayaba leiramba adusu Modi government na amend tawguna Public Interest the Personal Information gi matang oirabade disclose tawba da ating bathamkre masina Prime Minister Narendra Modi ga mari leina na hangba wahang yauna atopa maroiba wahang kaya amagi paukum hauzik supanga leiri Central Information Commission amasung State Information Commission gi hapam thokpa Information Commissioner Singh Suna haptre RTI Act asimapung fana implement tawhandaba asina state asida thadarakpa fund kayagi matangda su mayek sengba paukum pangmangamdre hairi pumnamak sing asi Congress na lusingba UPA sarkar gi matamda tokhide UPA sarkar gi matamda kanagumba singna asengba chumba pau haidokpada makoi sing adugi dama protection pinaba leiramba Act adu fawba modify tawguna hana piramba protection sing adu lehendre RTI asi Sambidan amasung samasa sige hak ngaksana bahonaba achoba khulai amani masi icham chamba amanate adubu ngasi RTI thariba kaya
kihan khanganba amasung asi ana fawba yaure haina pendaba wafam kya phongdoki loinana information commissioner gi tam asi chahi manga oigadabani haina akaknaba matam ama congress sarkar gi matamda thamlamba adu amuk hanna ek asi amend tawguna hyriba chahi manga gi tam aduda lehenna honagadabani digital personal and data protection act review tawgadabani center amasung state ki hangna lairiba information commissioner sing suna hakadabani RTI user sing protection pigadabani RTI act ki matungina kanagumba amana karigumba ama khangningbada aki akhang yawgana wahang hangba ngamangadabani amasung pakum sing matam chana pigadabani haiba yawna tongan ba demand kya thabak oina pangtokadabani haina mari leinaba singda taksinke PDN Manipur Rajbari Tugai ki bagi wato asum chakturakle anouba saraga ahingba museum ohenba yaroi Planning and Development Authority PDA amasung Manipur nga kalautunaraga puwari ki tanglaba lan oina leirakkiba Redland Manipur Rajbari October 9 gi ahingda ufultana tugai ki bagi wato asum chakturakle BJP amasung Congress ki MLA kayana su thodok adu akan mongda condemn tobuga loinina Manipur gi puwari manghanaba Thourang amani haina phongdorakle masigi sumathakta seda sigi civil society organization su asawa phongdokpaga loinana PDA gi wakhal yawdaba thong adubu yamna kanna condemn tawnarakle PDA na ngarang kiba cherol adu yaningda phongdoraduna Itna Heritage Council gi machin chatpa misak amana hai Manipur Rajbari da lairiba matam amagi Maharaj Singh banglo oiramba mafam adu Thinggadouri haina sidokhibani hairibadugi wahanthok karino migi lamgina Thinggadouri ba tugadori ba sing adu ngakatlaga saugatlaga hanai hibamda thamlibani madugi damak achoba senpham mayam ama thadaribani Living Museum oina thamgadaba banglo adu loinamak sidoktrabadi yararoi haibasi karamba akhang ahaisingna haikiba leibage madu yengsinaba committee semkiba leirabra sahi ani leiragadi chahi chama mapung pharagadabani madu yaudringaida Manipur gi ningtamba ga mari lenena posak amabu hektamak taraina thugaibada lengakna karigi yenguna leiribano hangnarakle Maragasida puwariga mari leinaba Silongi Redland sidokpagi mahuta hanagi phibam kaihandana semgat sagatnaba Thourang lokhotriba karigino haina Sagomba Lambi constituency gi MLA RK Imona Manipur gi governor AK Balada wakakre governor da pisinki bacherol amada MLA na hai Manipuri Rajbari haibna khangnaba Silongi Redland building tugai ki bagi thong ase ningba kainingai ni building asi matam amada ningto boda chandrana kumja 1958 ge September 18 Union of India gi mihusinga Manipur merger agreement khuyak pinakiba matamni mafamni matam kumja 1958 gi anganba sarukta sakiba Building asi Manipur amasung Meghalaya da khundariba Meitei singna yamna maru oina launaribani puwariga mari leinaba mafam ase ningtina yokhatuna thambagi mahutta ufultana sidokhibagi thodok asina Manipur miyambu ningba kaihale National Monument ama oina loba yaraba building asibu kanagi ayaba lauraga ufultana sidok hankibano haibadu miyamda khanpham thoe Manipur Rajbari sidok khibagi matangda misang mikhai naidaba maongda inquiry chathaduna miyamda achum aran khanganaba honapham thoe Manipur asi Meitei Kaktana ngakpa yaroi yek salai leba phuruk kun manga na ngakminagadabani zadumne Manipur asi Meitei Kaktana ngakpa yaroi lamdam asigi yelhomi oiriba yek salai leba phuruk kun mangana putna ngakminagadabani haina ngasi Duralian Kabo Lekai da leba Federation of Homi ki office pangthokiba loop asigi ni 5 suba mapok kumon Thourang ga mari lenena Federation asigi president sapam sajadumni na phongdokre mahakna makhatana haikibada handakta Imphal East ki sombung kabui khunjau da lamdam asigi yalomi phurup oireba yek salai leijaba phurup kun mangagi maming hakpa nungbi ama yungkiba adugi matangda aikhoiga Kainer basu yaroi daba Meitei pangalgi miyoi kangbu kharana social media da aikoi masel nungsinada naba wafam kaya phongdoklakkiba adu yamna laibaktibani sawombungi kabui khunjau da yungkiba yumbi adu lamjamsida yek salai leijaba puruk kun manga asibu ningsingduna yungbani
ꯃꯁꯤꯗ ꯃꯩꯇꯩ ꯅꯤꯡꯉꯣꯜꯒꯤ ꯃꯆꯥ ꯑꯣꯏꯔꯤꯕ ꯄꯥꯡꯒꯜꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯂꯥꯟꯅ ꯁꯟꯗꯣꯔꯛꯈꯤꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯅꯨꯡꯕꯤ ꯑꯗꯨꯗ ꯃꯩꯇꯩ ꯌꯥꯎꯅ ꯌꯥꯎꯔꯤꯕ ꯑꯗꯨꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯒ꯭ꯔꯦꯖꯦꯠ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯞꯈꯤꯕꯅꯤ꯫ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯥꯎꯃꯤꯅ ꯊꯥꯡꯖꯤꯜꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯑꯆꯨꯝꯕ ꯃꯥꯏꯀꯩꯗꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯍꯧꯔꯛꯈꯤꯕ, ꯂꯝꯗꯝ ꯑꯁꯤꯗ ꯆꯥꯎꯔꯛꯈꯤꯕ, ꯃꯔꯛꯇ ꯆꯪꯂꯛꯄꯁꯤꯡ ꯅꯠꯇꯕ ꯌꯦꯛ ꯁꯂꯥꯏ ꯂꯩꯖꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯑꯣꯏꯅ ꯌꯨꯡꯂꯤꯕ ꯌꯨꯝꯕꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯥꯟꯅ ꯁꯟꯗꯣꯛꯄꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯥꯎꯃꯤꯒꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯍꯤꯔꯥ ꯀꯕꯨꯏ ꯌꯥꯎꯅ ꯐꯦꯗꯔꯦꯁꯟ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯊꯧꯃꯤ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯃꯅꯤꯄꯨꯔꯤ ꯑꯃ ꯓꯥꯔꯈꯟꯗ ꯄꯨꯂꯤꯁꯅ ꯐꯥꯔꯦ꯫ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯃꯅꯤꯄꯨꯔꯤ ꯃꯆꯥ ꯑꯃ ꯓꯥꯔꯈꯟꯗ ꯄꯨꯂꯤꯁꯅ ꯐꯥꯔꯦ꯫ ꯓꯥꯔꯈꯟꯗꯒꯤ ꯒꯨꯝꯂꯥ ꯑꯝꯕꯦꯗꯀꯔ ꯅꯒꯔꯗꯒꯤ ꯑꯃꯔꯨꯗꯤꯟ ꯈꯥꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯒꯨꯝꯂꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯥꯏꯕꯔ ꯐ꯭ꯔꯣꯗ ꯇꯧꯕꯤꯗꯨꯅ ꯂꯨꯄꯥ ꯂꯥꯈ 9,95,000 ꯃꯍꯥꯛꯀꯤ ꯕꯦꯡꯛ ꯑꯦꯀꯥꯎꯟꯠꯇꯒꯤ ꯂꯧꯕꯤꯈ꯭ꯔꯦ ꯍꯥꯏꯅ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ 12ꯗ ꯑꯏꯕ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯐꯥꯏꯜ ꯇꯧꯔꯛꯈꯤ꯫ ꯀꯝꯄ꯭ꯂꯦꯟ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯂꯤꯁꯅ ꯊꯕꯛ ꯂꯧꯈꯠꯂꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯒꯨꯝꯂꯥꯒꯤ SPDO ꯁꯨꯔꯦꯁ ꯄ꯭ꯔꯁꯥꯗ ꯌꯥꯗꯕꯅ ꯍꯥꯏꯈꯤꯕꯗ ꯊꯤꯒꯠꯄ ꯑꯗꯨꯗ ꯚꯤꯛꯇꯤꯝ ꯑꯣꯏꯔꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯑꯦꯀꯥꯎꯟꯠꯇꯒꯤ ꯂꯨꯄꯥ ꯂꯥꯈ 10,60,35 ꯔꯣꯝ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈꯤꯕ ꯊꯦꯡꯅꯈꯤ꯫ ꯁꯦꯟꯁꯤꯡ ꯑꯗꯨ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈꯤꯕ ꯕꯦꯡꯛ ꯑꯦꯀꯥꯎꯟꯠ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯨꯕꯗ ꯃꯅꯤꯄꯨꯔꯒꯤ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯂꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯈꯥꯔꯁꯣꯡ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯂꯨꯈ꯭ꯔꯥꯝ ꯗꯤꯅꯦꯁ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤ ꯍꯥꯏꯔꯤ꯫ ꯇꯨꯡꯗ ꯓꯥꯔꯈꯟꯗ ꯄꯨꯂꯤꯁꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯂꯒ ꯇ꯭ꯔꯥꯟꯁꯦꯛꯁꯟ ꯑꯗꯨ ꯆꯨꯝꯂꯕ꯭ꯔꯥ ꯍꯥꯏꯅ ꯚꯦꯔꯤꯐꯥꯏ ꯇꯧꯈꯤ꯫ ꯂꯣꯏꯅꯅ ꯑꯦꯀꯥꯎꯟꯠ ꯍꯣꯜꯗꯔ ꯑꯁꯤꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯦꯀꯥꯎꯟꯠ ꯍꯣꯜꯗꯔ ꯗꯤꯅꯦꯁꯅ ꯀ꯭ꯔꯥꯏꯝ ꯑꯗꯨ ꯃꯍꯥꯛꯅ ꯇꯧꯈꯤꯕꯅꯤ ꯍꯥꯏꯅ ꯌꯥꯖꯈꯤꯕꯅꯤ ꯍꯥꯏꯈꯤ꯫ ꯂꯣꯏꯅꯅ ꯗꯤꯅꯦꯁꯀꯤꯞꯅ ꯑꯦꯀꯥꯎꯟꯠꯇꯒꯤ ꯂꯨꯄꯥ ꯂꯥꯈ 9 ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ 13ꯗ ꯂꯧꯊꯣꯛꯈꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯗꯤꯅꯦꯁ ꯄꯨꯂꯤꯁꯅ ꯐꯥꯔꯕ ꯃꯇꯨꯡ ꯏꯝꯐꯥꯜ ꯀꯣꯔꯠꯀꯤ ꯃꯍꯥꯛꯄꯨ ꯇ꯭ꯔꯥꯟꯖꯤꯠ ꯔꯤꯃꯥꯟꯗ ꯄꯤꯅꯕ ꯑꯦꯄ꯭ꯔꯨꯚ ꯂꯧꯈꯤ꯫ ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔ 13ꯗ ꯗꯤꯅꯦꯁ ꯒꯨꯝꯂꯥꯗ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯕꯦꯡꯛ ꯑꯦꯀꯥꯎꯟꯠ, ꯄꯥꯁꯕꯨꯛ 3, ATM ꯀꯥꯔꯗ 3 ꯑꯃꯗꯤ ꯃꯣꯕꯥꯏꯜ ꯐꯣꯟ 2ꯁꯨ ꯐꯥꯒꯠꯄ ꯉꯝꯈꯤ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯖꯦꯜꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤ꯫